ꯃꯌꯥꯝꯕꯨ ꯔꯃꯨꯛꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯇꯦꯟꯅꯋꯥ꯫ ꯂꯧꯕꯤꯔꯁꯤ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯇꯦꯟꯅꯋꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯅꯨꯕ ꯑꯃꯒ ꯍꯅꯨꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯦꯟꯅꯋꯥ ꯑꯃ ꯅꯨꯡꯁꯤꯅ ꯌꯣꯛꯆꯔꯝꯃꯤ꯫ ꯇꯦꯟꯅꯋꯥ ꯑꯁꯤ ꯃꯔꯣꯟ ꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯕ, ꯋꯥ ꯉꯥꯡꯅꯕ ꯂꯣꯏꯅ ꯌꯥꯏ꯫ ꯁꯤꯡꯕꯁꯨ ꯃꯤꯒꯨꯝꯅ ꯁꯤꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯇꯦ ꯇꯦ ꯈꯣꯡꯂꯛꯏ꯫ ꯃꯗꯨꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ "ꯀꯔꯤꯒꯤꯅꯣ ꯏꯁꯨ ꯅꯪꯅ ꯈꯣꯡꯂꯤꯕꯗꯤ?" ꯍꯪꯕꯗ ꯇꯦꯟꯅꯋꯥꯅ ꯈꯨꯝꯂꯛꯏ, "ꯏꯕꯦꯟꯕꯣꯛ, ꯑꯥꯗ ꯄꯥꯏꯔꯤꯕ ꯇꯦꯟꯅꯋꯥ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯀꯧꯔꯤ"꯫ "ꯀꯔꯤꯒꯤ ꯀꯧꯔꯤꯕꯅꯣ?" ꯍꯥꯏꯅ ꯍꯪꯕꯗ ꯇꯦꯟꯅꯋꯥꯅ ꯈꯨꯝꯂꯛꯏ, "ꯁꯔꯒꯔꯒꯤ ꯑꯝꯔꯥꯄꯨꯔꯒꯤ ꯍꯩꯗꯣ ꯆꯥꯔꯨꯁꯤ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ"꯫ ꯃꯄꯨ ꯃꯕꯦꯟꯅ "ꯑꯝꯔꯥꯄꯨꯔꯒꯤ ꯍꯩꯗꯣ ꯀꯝꯗꯧꯏ?" ꯍꯥꯏꯅ ꯍꯪꯕꯗ ꯇꯦꯟꯅꯋꯥꯅ, "ꯏꯕꯦꯟ, ꯁꯔꯒꯔꯒꯤ ꯑꯝꯔꯥꯄꯨꯔꯒꯤ ꯍꯩꯗꯨꯗꯤ ꯍꯅꯨꯕꯤꯅ ꯆꯥꯔꯒ ꯂꯩꯁꯥꯕꯤ ꯑꯣꯜꯂꯤ, ꯍꯅꯨꯕꯅ ꯆꯥꯔꯒ ꯄꯥꯈꯪ ꯑꯣꯟꯕ ꯍꯩꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨꯅ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯁꯨ, ꯅꯪ ꯍꯩ ꯆꯥꯕ ꯆꯠꯂꯣ, ꯑꯩꯈꯣꯏꯒꯤꯁꯨ ꯍꯩ ꯃꯆꯦꯠ ꯑꯃꯇꯪ ꯄꯣꯔꯛꯎ" ꯍꯥꯏꯔꯒ ꯇꯦꯟꯅꯋꯥ ꯑꯗꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯁꯨꯝ ꯄꯥꯏꯈꯤꯗꯨꯅ ꯇꯦꯟꯅꯋꯥ ꯁꯪꯒꯨ ꯃꯔꯛꯇ ꯇꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯄꯥꯡꯒꯜ ꯂꯥꯡ ꯊꯥꯛꯂꯝꯕꯅ ꯍꯩ ꯑꯃꯒ ꯂꯥꯡ ꯑꯃꯒ ꯀꯣꯟꯅ ꯀꯣꯟꯅꯅ ꯇꯥꯔꯛꯂꯝꯂꯦ꯫ ꯇꯦꯟꯅꯋꯥ ꯁꯪꯒꯨ ꯑꯗꯣ ꯄꯨꯂꯞ ꯄꯨꯟꯅ ꯂꯥꯡ ꯑꯗꯨꯗ ꯊꯨꯈ꯭ꯔꯦ꯫ ꯇꯦꯟꯅꯋꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯞꯅꯔꯛꯂꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤꯅ ꯂꯣꯏꯕ ꯇꯦꯟꯅꯋꯥꯅ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯈꯥꯡꯂꯁꯤ, ꯅꯕꯨꯛ ꯊꯟꯅ ꯆꯥꯅꯔꯣ"꯫ ꯇꯦꯟꯅꯋꯥ ꯄꯨꯝꯅꯃꯛ ꯃꯕꯨꯛ ꯊꯟꯅ ꯊꯟꯅ ꯆꯥꯅꯔꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯇꯦꯟꯅꯋꯥꯗꯨꯗꯤ ꯃꯄꯨ ꯃꯕꯦꯟꯒꯤ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯆꯦꯠ ꯑꯃ ꯃꯌꯥꯗ ꯎꯝꯈꯤ꯫ "ꯅꯈꯣꯏ ꯅꯕꯨꯛ ꯂꯣꯏꯅ ꯊꯜꯂꯕ꯭ꯔꯥ?" ꯍꯪꯕꯗ ꯃꯌꯥꯝꯅ ꯊꯜꯂꯦ ꯈꯨꯝꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛ ꯂꯥꯡ ꯀꯥꯏꯕ ꯂꯥꯛꯂꯦ, ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯤ, ꯄꯥꯡꯒꯟꯗꯤ ꯑꯁꯤꯕ ꯆꯥꯗꯦ" ꯍꯥꯏꯗꯨꯅ ꯇꯦꯟꯅꯋꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯡꯒꯜ ꯂꯥꯡ ꯀꯥꯏꯕ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯎꯆꯦꯛꯁꯤꯡꯗꯨ ꯎꯕꯗ ꯂꯥꯡ ꯊꯥꯛꯄ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯂꯥ, ꯇꯣꯝꯕ ꯉꯔꯥꯡ ꯀꯥꯏꯔꯝꯂꯕꯗꯤ ꯁꯤꯔꯝꯂꯣꯏꯗꯕꯅꯤ, ꯎꯆꯦꯛꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯁꯤꯔꯦ꯫ ꯑꯃ ꯂꯧꯊꯩ ꯊꯥꯗꯩ, ꯑꯅꯤ ꯂꯧꯊꯩ ꯊꯥꯗꯩ, ꯑꯍꯨꯝ ꯂꯧꯊꯩ ꯊꯥꯗꯩ", ꯑꯁꯨꯝꯅ ꯎꯆꯦꯛ ꯂꯣꯏꯅꯃꯛ ꯃꯊꯪ ꯃꯊꯪ ꯊꯥꯗꯣꯛꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯍꯅꯨꯕ ꯍꯅꯨꯕꯤꯅ ꯂꯣꯏꯕ ꯇꯦꯟꯅꯋꯥꯅ ꯃꯌꯥꯝꯗꯨ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯏ꯫ ꯂꯥꯡ ꯊꯥꯛꯄꯅꯁꯨ ꯎꯆꯦꯛ ꯃꯌꯥꯝꯗꯨ ꯂꯧꯊꯕ ꯂꯣꯏꯔꯕ꯭ꯔꯥ ꯌꯦꯡꯂꯛꯄꯗ ꯍꯅꯨꯕ ꯍꯅꯨꯕꯤꯅ ꯌꯣꯛꯄ ꯇꯦꯟꯅꯋꯥꯗꯨ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯎꯕꯗ, "ꯍꯩꯃꯥ, ꯃꯁꯤꯃꯗꯤ ꯍꯩ ꯃꯆꯦꯠ ꯑꯃ ꯄꯨꯗꯨꯅ ꯁꯤꯔ ꯃꯥꯜꯂꯦ", ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯦꯟꯅꯋꯥꯗꯨ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯎꯆꯦꯛ ꯃꯁꯤꯡ ꯁꯨꯔꯦ ꯈꯟꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤꯅ ꯌꯣꯛꯄ ꯇꯦꯟꯅꯋꯥꯅ ꯇꯦꯠ ꯍꯥꯏꯅ ꯈꯣꯡꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯇꯦꯟꯅꯋꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯦ꯫ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯁꯨꯝ ꯄꯥꯏꯔꯛꯇꯨꯅ ꯀꯥꯏꯅꯐꯝ ꯌꯧꯔꯛꯇꯨꯅ ꯃꯌꯥꯝꯗꯨ ꯀꯞꯅ ꯂꯥꯎꯅꯔꯛꯂꯦ꯫ ꯌꯨꯝ ꯌꯧꯔꯕꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯦ꯫ ꯇꯦꯟꯅꯋꯥ ꯃꯌꯥꯝꯅꯁꯨ "ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ" ꯍꯥꯏꯔꯛꯂꯦ꯫ ꯇꯦꯟꯅꯋꯥ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯅꯨꯕ ꯍꯅꯨꯕꯤꯅ ꯌꯣꯛꯄ ꯇꯦꯟꯅꯋꯥ ꯅꯪ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯔꯝꯒꯅꯤꯗ꯫ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯕꯨ ꯇꯤꯟꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯕꯕꯨ ꯀꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯁꯤꯔꯨꯔꯕ ꯑꯩꯈꯣꯏꯁꯤ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯄꯤꯔꯕꯅꯤ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯩ ꯃꯍꯩ ꯍꯟꯅꯈ꯭ꯔꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤꯅ ꯌꯣꯛꯄ ꯇꯦꯟꯅꯋꯥꯁꯤ ꯂꯝꯈꯥꯡꯗ ꯏꯁꯤꯡ ꯈꯧꯔꯥꯡꯂꯗꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯃꯌꯥꯗ ꯎꯝꯂꯤꯕ ꯃꯄꯨ ꯃꯕꯦꯟꯒꯤ ꯍꯩꯗꯨ ꯑꯣꯠꯊꯣꯛꯂꯒ ꯏꯁꯤꯡ ꯊꯛꯂꯤꯉꯩꯗ ꯑꯃꯨꯕ ꯂꯤꯟ ꯑꯃꯅ ꯍꯩꯗꯨꯗ ꯍꯨ ꯀꯥꯝꯁꯤꯜꯂꯦ꯫ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯍꯩꯗꯨ ꯑꯃꯨꯛ ꯃꯌꯥꯗ ꯎꯝꯂꯗꯨꯅ ꯄꯥꯏꯔꯛꯂꯦ꯫ ꯌꯨꯝ ꯌꯧꯔꯕꯗ ꯃꯄꯨ ꯃꯕꯦꯟꯗ ꯍꯩꯗꯨ ꯄꯤꯔꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯁꯥꯃꯨ ꯍꯅꯨꯕ ꯑꯃ ꯂꯩ꯫ ꯇꯦꯟꯅꯋꯥꯅ ꯄꯣꯔꯛꯄ ꯍꯩ ꯑꯁꯤ ꯍꯅꯨꯕꯅ ꯆꯥꯔꯒ ꯄꯥꯈꯪ ꯑꯣꯟꯕ, ꯑꯗꯨꯒ ꯍꯅꯨꯕꯤꯅ ꯆꯥꯔꯒ ꯂꯩꯁꯥꯕꯤ ꯑꯣꯜꯂꯤ ꯍꯥꯏ꯫ ꯑꯗꯨꯅ ꯁꯥꯃꯨꯗ ꯄꯤꯖꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯍꯅꯨꯕꯗ ꯄꯤꯖꯔꯨꯕꯗ ꯁꯥꯃꯨ ꯍꯅꯨꯕꯗꯨ ꯁꯤꯔꯦ꯫ ꯍꯅꯨꯕꯅ ꯋꯥꯍꯪ ꯄꯥꯍꯪꯗꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯇꯥꯡꯖꯩꯅ ꯀꯟꯗꯨꯅ ꯇꯦꯟꯅꯋꯥ ꯑꯗꯨ ꯍꯥꯠꯇꯣꯛꯂꯦ꯫ ꯃꯆꯤꯟꯗ ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯁꯅ ꯁꯣꯟꯗꯨꯅ ꯇꯦꯟꯅꯋꯥꯗꯨ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ꯫ ꯍꯩ ꯃꯔꯨ ꯌꯥꯎꯕ
ꯍꯩ ꯃꯆꯦꯠ ꯑꯃ ꯂꯩꯍꯧꯏ, ꯃꯗꯨꯁꯨ ꯍꯅꯨꯕꯅ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯥꯟꯅꯗꯕ ꯍꯩꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯉꯛꯄꯅꯤ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯅꯨꯕꯅ ꯂꯪꯊꯣꯛꯈꯤꯕ ꯍꯩ ꯃꯆꯦꯠ ꯑꯗꯨꯗ ꯌꯥꯎꯕ ꯃꯔꯨ ꯑꯗꯨꯗꯒꯤ ꯍꯩ ꯄꯥꯟꯕꯤ ꯑꯃ ꯍꯧꯔꯛꯇꯨꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯃꯍꯩ ꯄꯥꯜꯂꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ, ꯑꯃꯁꯨꯡ ꯇꯦꯅꯋꯥꯅ ꯄꯣꯔꯛꯄ ꯍꯩꯗꯨꯗꯒꯤ ꯍꯧꯔꯛꯄ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯣ ꯆꯥꯔꯒ ꯁꯤꯔꯁꯤ ꯈꯟꯅꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯆꯪꯈꯤꯗꯨꯅ ꯍꯩ ꯃꯈꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯜꯂꯤꯕ ꯍꯩ ꯑꯃ ꯇꯥꯞ ꯍꯦꯛꯇꯨꯅ ꯆꯥꯔꯨꯔꯦ꯫ ꯑꯉꯛꯄꯅꯤ, ꯍꯩꯗꯨ ꯆꯥꯔꯨꯕꯗ ꯍꯅꯨꯕꯤꯗꯨ ꯂꯩꯁꯥꯕꯤ ꯇꯅꯧ ꯇꯅꯧꯕꯤ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯍꯅꯨꯕꯤꯅ ꯑꯣꯟꯕ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯅꯨꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯍꯅꯨꯕ, ꯏꯁꯨ ꯇꯦꯅꯋꯥꯅ ꯄꯣꯔꯛꯄ ꯍꯩ ꯄꯥꯟꯕꯤꯒꯤ ꯍꯩ ꯆꯥꯔꯨꯕꯗꯒꯤ ꯑꯩꯍꯥꯛ ꯂꯩꯁꯥꯕꯤ ꯑꯣꯜꯂꯛꯂꯦ꯫ ꯍꯅꯨꯕꯅ ꯃꯗꯨ ꯇꯥꯕꯗ ꯅꯕꯦꯟꯗꯨ ꯍꯧꯖꯤꯛꯇ ꯍꯩ ꯆꯥꯔꯒ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯁꯤꯗ ꯀꯗꯥꯏꯗꯒꯤ ꯂꯩꯁꯥꯕꯤ ꯑꯄꯥꯏꯕꯤꯅꯣ ꯑꯃꯨꯛ ꯉꯥꯡꯂꯛꯂꯤꯕꯁꯤꯅ?" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯎꯍꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯑꯣꯜꯂꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯅꯨꯕ ꯑꯗꯨꯗ ꯅꯝꯗꯨꯅ ꯍꯩ ꯑꯃ ꯄꯤꯖꯔꯦ꯫ ꯃꯗꯨ ꯆꯥꯔꯨꯕꯗꯒꯤ ꯍꯅꯨꯕ ꯑꯗꯨꯁꯨ ꯄꯥꯈꯪ ꯑꯣꯟꯈ꯭ꯔꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯎꯕꯗ ꯍꯅꯨꯕ ꯍꯅꯨꯕꯤꯗꯨ ꯀꯞꯂꯛꯏ꯫ "ꯄꯪꯉꯤꯗ ꯑꯩꯈꯣꯏꯁꯦ, ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯜꯂꯝꯕ ꯏꯁꯨ ꯇꯦꯅꯋꯥ ꯑꯗꯣ ꯋꯥꯍꯪ ꯄꯥꯍꯪꯗꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄꯤꯈꯤꯗ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯪꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯕꯛ, ꯃꯁꯨ ꯇꯦꯅꯋꯥ ꯍꯥꯠꯇꯣꯛꯈꯤꯕꯗꯨꯗꯤ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯇꯦꯅꯋꯥ ꯑꯗꯨꯒꯤ ꯃꯄꯨ ꯅꯤꯡꯕꯒꯤ ꯃꯄꯥꯟꯗꯒꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯟꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫